ngasibo da koina akoi da pressure bi raga lak sabse ko ado hojik aina wari sana da latest oi nangarang so koi sumaina ima mayam ama sang bi dana ko adi mogi manung da lai riba moina thiri humbi hari ba sigi details se review ha da ngarang su bi bangam de ngarang se lo selak pada ngasi ayuki pung 13 gi matam tha ki bani aduga machin aji khumak de ko ima akun okay haraga sumaina ko da kano tau ki bani aduga gi akoi ngasi se hoji pau da koi ngai raga mogi sai se gi kari guma ma har ka ha gi thaje bodo koi ngai na lai ra bani ado thaje bose dum mang thara ko de koi manung du sangaga sara ko yo si dipak saga punna hoji ta sangjar bodo mogi nazar hoji in charge na po biri basiga koi wari sa nazar pani ado moina hai bose moina hai bata ahum bata kai su leike hai bata mogi thiri humli moigi tawajaba topon thokpa tauri aduma pu mana hari se ima singa sumaina valvet wire sigi concertina ji coil singi manakta sumaina khutta paina chongjang gochang tawbodo moisi nungaite sokani khotkani aduna makhoida naka adi akiba habadi akoi shokibra habadi kano do main taw adugi damakta koina tawbani noida koina ta kana tawbodo banate nogi sentiment nogi emotion da khangi ado adubuna makta ina samjalaga point da akoi gi mi mangi basi putu habadi demand ni noina numit matam chana putu pibire matar ka di akoi ngasi sumaina ima mayam singna ko cha batumba khangdangai akoina lambi maya siga thacham dana tawri ko bana maksi tawrum loidabani ado akoi su upai letabagi family member amagi mi mangsil lakhi damakta koi tawbani aduna akoi da kamaba matam natraga kano ma tawbi hai duna ai information haide ado mana piwa ngam tawdagi ai hojik mauna thamjagi wa thamsi GOC masamakna akoi masamakta akoi unaba pami aduna yamathu bida GOC da intimation tawbiraga akoi gi maruoba akoi gi nioi kharaga GOC ga unaraga mana kari tauri kaino habide GOC na puna maka sigi division asigi head oina siga lema khong lai bi ni mana makong ni aduna ma ka oina moina maraki officer sing na kali mata information khang daba oi bani na ma masa ma ko nazaraga akoi wari ko kari no sathari ko kano detail lau na bugi damaki akoi request ta tawjagre aduna mana bi ya bi rei ai mathak thangwa GOC da pa fauna laga noi go na ba do ai request tawjagi ge habidi pa phum thama ga ai manu degi thak sar kar